ꯆꯥꯕꯗꯗꯤ ꯃꯌꯥꯝ ꯑꯩ ꯏꯀꯥꯏꯕ ꯂꯩꯇ꯭ꯔꯦꯀꯣ ꯆꯥꯕꯗꯗꯤ ꯑꯩꯗꯤ ꯁꯨꯛꯏ ꯏꯀꯥꯏꯗꯦ ꯄꯨꯛ ꯊꯥꯔ ꯂꯣꯏꯔꯦ ꯁꯤꯅꯤ Okay. ꯍꯦꯜꯂꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯤꯗꯤ ꯇꯥꯒꯦ ꯇꯧꯋꯦ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯤꯗꯤ ꯎꯇꯤ ꯇꯧꯒꯦ ꯎꯇꯤꯗꯨ ꯉꯍꯥꯟꯗꯣ ꯇꯧꯈ꯭ꯔꯦ ꯑꯗꯨꯁꯨ ꯉꯍꯥꯟꯗꯣ ꯐꯖꯅ ꯎꯗ꯭ꯔꯕꯀꯣ ꯉꯁꯤꯗꯤ ꯐꯖꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯊꯣꯡꯔꯒꯁꯦ ꯐꯖꯅ ꯊꯣꯡꯈ꯭ꯔꯕ ꯎꯇꯤꯅꯦ ꯑꯗꯨꯅꯤꯅ ꯃꯌꯥꯝ ꯁꯤꯅ ꯎꯁꯣꯏ ꯁꯤꯡꯖꯨ ꯇꯧꯕꯀꯣ ꯁꯤꯅ ꯁꯤꯡꯖꯨ ꯑꯗꯨꯒ ꯁꯤꯅ ꯌꯦꯔꯨꯝ ꯃꯦꯠꯄ ꯑꯗꯨꯒ ꯁꯤꯅ ꯀꯥꯡꯉꯧ ꯑꯗꯨꯒ ꯁꯤꯅ ꯀꯩꯕ ꯁꯤꯁꯨ ꯎꯁꯣꯏ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯅꯤꯅ ꯁꯤꯅ ꯁꯤ ꯐꯨꯠꯄꯒꯤ ꯃꯍꯤꯅꯦꯕ ꯁꯤꯁꯦ ꯑꯩꯗꯤ ꯃꯍꯤꯗꯨ ꯌꯥꯝ ꯊꯛꯅꯤꯡꯕ ꯊꯨꯝ ꯈꯔ ꯍꯥꯞꯂꯒ ꯐꯨꯠꯄꯅꯦꯅꯀꯣ ꯁꯤꯗꯤ ꯌꯥꯝ ꯄꯥꯝꯕ ꯑꯗꯨꯅꯤꯅ ꯁꯤꯅ ꯑꯆꯥꯔ ꯈꯔ ꯆꯥꯅꯤꯡꯕ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯑꯆꯥꯔꯁꯦ ꯌꯥꯝ ꯌꯥꯛꯄꯅꯦ ꯈꯔꯇꯪ ꯍꯥꯞꯀꯦ ꯁꯤ ꯑꯆꯥꯔꯁꯦ ꯀꯥꯏ ꯊꯝꯅꯤ ꯁꯤꯗ ꯊꯝꯒꯦ ꯑꯗꯨꯅꯦ ꯃꯌꯥꯝ ꯍꯧꯔꯒꯦ ꯐꯥꯔꯁꯇꯗꯤ ꯃꯌꯥꯝꯗ ꯏꯟꯕꯤꯒꯦꯀꯣ ꯎꯁꯣꯏꯅꯤꯁꯦ ꯎꯁꯣꯏ ꯀꯥꯡꯉꯧꯁꯨ ꯈꯔ ꯍꯥꯞꯀꯦ ꯌꯦꯔꯨꯝ ꯃꯦꯠꯄꯁꯨ ꯈꯔ ꯍꯥꯞꯀꯦ ꯑꯃꯦꯠꯄꯁꯦ ꯍꯥꯞꯈꯤꯒꯦ ꯁꯦ ꯃꯌꯥꯝꯒꯤꯃ ꯌꯥꯝ ꯊꯤꯅ ꯍꯥꯎꯋꯦ ꯁꯤꯗꯤ ꯌꯥꯝ ꯆꯥꯗꯧꯔꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯊꯣꯡꯕ ꯎꯇꯤꯅꯤꯁꯦ ꯑꯩ ꯃꯌꯥꯝ ꯑꯩꯁꯦ ꯑꯆꯣꯏꯕ ꯌꯥꯝ ꯀꯌꯥ ꯆꯣꯞꯇꯦꯕ ꯑꯩꯗꯤ ꯆꯥꯛꯇ ꯌꯥꯝ ꯆꯣꯞꯄꯦ ꯈꯪꯕ꯭ꯔꯥ ꯆꯥꯛ ꯏꯟꯁꯥꯡꯗ ꯌꯥꯝ ꯆꯣꯞꯄꯅꯦ ꯍꯥꯎꯕꯗꯣ ꯀꯃꯥꯏꯅ ꯇꯧꯅꯤ 우띠디 아주 찌자 찌자니 튀나와
이게 쌓인 상태는 눈치내로래. 쌓인 상태 얌초빠니. 먹는다. 하우키. 서있어 부탁해. 서이기 매기 해봐. 딱 할게. Oh my god! Em chăm này qua. Cha đâu đi. Khác cần nhắc cho em học. Chọn mày khác đi kìa. No! God, please, no! 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 ꯆꯥꯕꯗꯗꯤ ꯃꯌꯥꯝ ꯑꯩ ꯏꯀꯥꯏꯕ ꯂꯩꯇ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯆꯥꯕꯗꯗꯤ ꯑꯩꯗꯤ ꯁꯨꯛꯏ ꯏꯀꯥꯏꯗꯦ ꯄꯨꯛ ꯊꯜꯂ ꯂꯣꯏꯔꯦ ꯁꯤꯅꯤ Okay. ꯏꯁꯤꯡ ꯏꯪꯕꯗꯨ ꯑꯣ ꯅꯨꯡꯉꯥꯏꯕꯗꯣ ꯍꯥꯏꯗꯤ ꯁꯥꯕꯅꯤꯅꯀꯣ ꯁꯤꯒ ꯀꯥꯡꯉꯧꯁꯦ ꯑꯩꯈꯣꯏꯒꯤ ꯑꯈꯥꯕꯒ ꯑꯂꯨꯗꯤ ꯉꯧꯕ ꯍꯥꯏꯗꯤ ꯈꯔ ꯑꯈꯥꯕꯁꯦ ꯌꯥꯎꯔꯗꯤ ꯍꯥꯎꯋꯦꯕ ꯑꯩꯉꯣꯟꯗ
나는 짜도니 뭐라 짜라 이거 마루 암파오바 레 로이 담네 디쇼 마우사오 냐도 짝짜바나다 짝도 냐님 템 림 한다바다 파이바 이복 커녀가 이복 커녀 짝도 파테 짝렘 한 부수 파테 짝도 난기 권나바 짱다 하브라 파자나 짝토오 헨 하이바 짝렘 한데세 방간 존도 에 하이바 하이제 มีคระเลยบ่จ่ายามยำเล็มเราตกแบบตัวเจ้าพังแต่บ่ค่อยดีอีกยามลามลำตัวเนี่ยแบบไอ้ที่ยำลำเราตัวเนี่ยจ่ายามเล็มเนี่ยแบบก็อีมาค่อยบ่ค่อยน่ะจักเล็มหันบ่คุณโยกไปเสียย่ามสอยตัวนั้นน่ะจักตัวยามนั้นที่หาไปไอ้ที่จับปนนั่นนี่หาปะเนี่ยแบบตัวครอบครัวไปเองนะที่หาปะตัวเอาประคับตัวเนี่ยถ้ากัดประกับเจอเด่นชาวเรือโอเคระจำพูดโอเคระยูโรปะคับโอเคระกะเลียวโอเคระจังอาโตโอเคระถ้ากันถ้ากันเครดิตถ้ากันเกพยายามจะดีชิมตั้งให้รู้สึกเลยแกนั่งอยู่วิดีโอตั้งทิ้งเลยเซ่บ๊ายบาย